Masa masa nungsinaduna amadi imung manung yanaduna luhongkiba supnatagi numit taraga mangani khakta ngairibi mauna ama masagi mayumdagi dukan pot leirugani haina thokibadagi thiba khangdana leiri haire haujuk thiba khangdana leiriba mawaduki maming Rosie Muktan chahi taraga taret mapuriba Dilip Tamang kawi kangla tombidagi haire thodogasiga mari lena nupi adugi apokpa mapa Janga Muktan chahi nifuga nipana Gamnom Supermaina Police Station na Wakachirol amasu pisalakre hairi mahaki Wakachirol aduna pallibadi mahaki machanupi Rosie Muktan thasigi taraga mathoigi nongthilda modbungdagi pot leirugani haina chatkibadagi ngasi fawba thiba khangdana leirakibani thiba khangdana leiribi Rosie Muktan masana paikiba mobile phone su switch off laikre hairi nupi aduga pokpa mapa Janga Muktan phongdokibadak mahaki machanupi adu Sanapati district ki Gopenala village dagi Dilip Tamanga numit taraga manganigi mamangda luhongki madugi matungda kangla tombida varagi yum amada leirakibani maki nupa driver oiba maramna Assam da chatkibadagi nupa adugi mari mata thopa kauru lekhad leiba imung amada leirakibani haire